Kadang lagi thangjing no sih? Oriental dah. Ini ingat tadi ani tempur wanya hai juga. Thabi su pure thabi sina salad kini. Koi salad ki. Thangjing sih kayak non taruh khag lo mama. Nipan khag lo. Nipan mapan ke. Mapan khag. Mari ni. Hau ni thabi su. Ceret lau bi thabi. Itu thangjing. Fajana lore mai keno se. Prang sih jauh ni. Ahan bani cha đôi je khoi thang je. Ai ya, ai mira. Tao mà cha cái đó. Thằng chính chứ bây giờ lùa đấy xin. Thằng chính sẽ lùa vào đồ phát tre. Cái nó tàu bây giờ đấy này, cây nó ăn khờ cái nó mà chú ăn gần ôn vào đồ đu yao thì cây gì nó không đi. À, cây gì nó được. Tin ra đấy. Ồ, lùa đi. Thằng chính ở hung gì nhỉ chị? Si bùa. Cái anigi. Anigi. Hào rồi ní ngay xịt đi. Phải chụp piru. Mani ni, papa su lok tau. Sisi piru hapa dini mai magundo hat liai puk musit ka baja hat tau bu khop ado tau die iduna jaha hawai magun gan ba thong adi piru phapi khoi. Ado siga lai de ngarang khom ba mayam duni mayam chang dana. Siga lai de. Ngasi uri sok tau doi ni thangjing mi pa mang na. Khoi je ol ko bian ha pe uri he jang mun ga do mal. Ai uri se sawale se uri se kitang di phut limina ne kitang di kuina phut ta re kobi macha sagalawai orol motor kari loina hawai magun do kan ba thonga di loi peru hapis uri si su magun kan banina puchara ni sigana salad ki semgat le sonda khoi tombi gi fresh ta kobi ga morok kama lau chakhi lo si semgat lage kamena simbi thabi semgat lage thùng hộp trên đó mà hộp sầu rồi đi ra Coco melon cái đó cái thà lo kari kari alai bang ni ni sing ma ni tu re ne ne ma kha la tu ni oi ting ja ni adu ne ne kham re ne ing bra thola ko ta ing ma le ai nai che ing Coco ro magi nah kenapa dah tu bunuh tu jambu bai jambu dah yang ni jambu dah yang lo kamu mau salo betul bi naik je kamu mau salo pikir lami sundu loina musa dum phangya ba sida su do matha ka khatre khutna dum suraga sida oina dum phaujalle ne tawrani komna bagi tawrasi asidi keno ga tawdri room se dum khara budi dum loi sallini phajana loi sandre ana se soina jita henga lothokhi bagi fi songdo mini du kabak tawbagi Isang loina loiramaga kakalaga maki fisung loina sude masidi misin da tawdre mot pahinmanane mot pahinba di ko pawat liya ba ko ye office per sinse misin da tawdi fisu so I duga adu mi thoda ana makutna tawa bana bhajana chappa hin ne na ne makutna tawbani aba ado kan tawre tabase loina loira matungda chandana u sister kaina message tawakado Cendol nambah gini masih saya ini kalau itu ada kau nanamnya karena tahu deh antah sih di amna kucing kayak kita tahu nak kau nama mak itu tahu deh kabuk tengah ini ada naik from pergi nuai teh hina macam dem kerah tu ke bindi thili itu na dem luar apa ni apa dulu na aja pun luar matung dah kakak fion sih tahu deh cakap jantri aja pun dah ada cara tu bani luar deh ada tu enao nupi mana tu hari kamen tau ya ba aku cina
ꯆꯦꯝꯆꯥ ꯄꯔꯄꯜ ꯁꯦꯠꯍꯧꯋꯦꯅ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯣꯏꯔꯛꯄꯗ ꯋꯥꯕꯒ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯒ ꯀꯦꯊꯣꯛꯀꯦꯅ ꯀꯦꯊꯣꯛꯏꯅꯤ ꯀꯦꯕ ꯍꯥꯏꯗꯤ ꯇꯞꯇꯥꯏꯅ ꯀꯦꯁꯟꯕꯤꯒ ꯅꯠꯇꯦꯗ ꯑꯩꯁꯦ ꯑꯗꯨꯝ ꯆꯟꯗꯟꯗꯅꯤ ꯊꯤꯟꯕ ꯍꯥꯏꯗꯤ ꯆꯟꯗꯟꯒ ꯃꯆꯤꯟꯁꯤꯁꯨ ꯑꯆꯝꯕ ꯑꯃ ꯇꯩꯁꯜꯂꯦ ꯑꯗꯨꯒ ꯃꯁꯝꯁꯤꯁꯨ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯤꯅꯤ ꯃꯁꯝꯁꯤꯁꯨ ꯄꯔꯄꯜꯒꯤ ꯑꯃ ꯑꯗꯨꯝ ꯄꯨꯊꯣꯛꯑꯦ ꯄꯔꯄꯜꯒꯤ ꯑꯃꯨꯛ ꯁꯦꯠꯄꯨꯗꯤ ꯁꯦꯠꯇ꯭ꯔꯤ ꯑꯩꯁꯨ ꯁꯦꯠꯇꯦ ꯄꯔꯄꯜꯁꯦ ꯑꯗꯨꯝ ꯆꯠꯄꯗꯕꯨꯗꯤ ꯁꯦꯠꯂꯤ ꯗꯦꯂꯤ ꯋꯦꯌꯔꯗ ꯄꯔꯄꯜ ꯁꯦꯠꯇꯦꯕ ꯑꯗꯣ ꯄꯨꯊꯣꯛꯑꯦ ꯑꯗꯣ ꯑꯩ ꯈꯤꯇꯪ ꯐꯨꯜ ꯑꯣꯏꯅ ꯌꯦꯡꯍꯜꯂꯛꯀꯦ ꯄꯔꯄꯜꯁꯦ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯒꯤ ꯁꯦꯠꯂꯕꯅꯤ ꯅꯪꯒꯤ ꯋꯤꯁ ꯐꯖꯔꯕ ꯍꯥꯏꯔꯛꯑꯣ ꯅꯪ ꯄꯔꯄꯜ ꯁꯦꯠꯂꯛꯑꯣ ꯍꯥꯏꯗꯣ ꯁꯦꯠꯂꯛꯑꯦꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯁꯤꯁꯦ ꯆꯠꯄꯒꯤ ꯅꯍꯥꯟꯒꯤ ꯇꯥꯈꯤꯕꯗꯣ ꯐꯤꯖꯤꯟ ꯇꯥꯏꯁꯟꯕꯗꯨꯅꯤ ꯐꯤꯖꯤꯟ ꯇꯥꯏꯗꯕꯤꯗ ꯏꯟꯕꯨꯗꯤ ꯏꯜꯂꯦꯗ ꯑꯩꯅ ꯑꯗꯣ ꯐꯤꯖꯤꯟ ꯇꯥꯏꯁꯜꯂꯒ ꯉꯁꯤ ꯑꯃꯨꯛ ꯏꯜꯂꯦ ꯃꯁꯤ ꯃꯌꯥꯝ ꯆꯥꯛꯁꯨ ꯂꯥꯝꯁꯤꯜꯂꯛꯑꯦ ꯑꯗꯨꯝ ꯆꯥꯗ꯭ꯔꯤ ꯂꯣꯏꯔꯦ ꯑꯗꯣ ꯀꯨꯝꯃꯁꯤ ꯁꯅꯥꯅ ꯍꯥꯏꯔ ꯇꯥꯗ꯭ꯔꯣ ꯃꯥ ꯃꯇꯣꯝꯇ ꯉꯥꯏꯔꯦꯅ ꯑꯩꯅ ꯑꯩꯁꯨ ꯆꯠꯄꯤꯕ꯭ꯔꯥ ꯍꯥꯏꯅ ꯄꯄꯥ ꯑꯝꯇ ꯆꯥꯕ ꯌꯦꯡꯉꯦꯅꯦ ꯀꯩ ꯍꯥꯏꯔ ꯌꯦꯡꯒꯦ ꯃꯄꯥꯒꯤ ꯊꯨꯝꯒ ꯀꯃꯥꯏꯅ ꯇꯧꯏ ꯆꯞ ꯆꯥꯔꯕꯣ 우리 레이브다 우리도 짜는 거리 레로 하이디 땅 들레 그럼 masih proses cakar di cakar angaro alu ay do nang asi dito hay may do ya ko ne asi di play out di mang cakar itu papa chap cha re ai gre uri mapum leibani chap cha di aswai bong tu salad ka loi re se mama salad se tot khre ba mama salad loi re se apa mando apa moi thang 잡고 한 거면 싫어. 저기 왜 나무가 한강 동자지노 하우나라니 마thiên loina phajari mathien ngasi mathien mayam mandhau nine chakhalaba kamdau rim ta haironi jang nangi ngasi mathien wow mani jam chang kai mathien sabam kangre salad nè thằng 그래 왜 시작인데 맞는데 ba nào có ta ba je sugar lagi cha ni ai 따라라 kai hapakani 그거 하고라 ya ra hau bro 따라 cha ho cha lagi tu khamen se mo jaw re thangjing amit pa hawai ni salad ni gobi su chik tori jong chak su jaw ri du ăn nhập cái thịnh cái bên nhang ngon cái đồ mình thịnh tôi salad con trái đi đi nào hảo chứ tiền cho lại lâu lâu down the line समझ दो I want you people feel problem जब तक problem नहीं मिलेगा तब तक हमारा knowledge नहीं बढ़ेगा अभी नया एप्लीकेशन है तो प्रॉब्लम आ रहा है मेरे को ये प्रॉब्लम आ रहा है वो प्रॉब्लम है काम करोगे तो प्रॉब्लम नहीं है जिंदाबाद so thank you ये बहुत टाइम ले लिया मैंने और ये सेशन बहुत जरूरी था मेरे लिए हम लोगों ने ठीक से बात नहीं कर पाई ये माइग्रेशन प्रोसेस के बाद तो आई होप फॉर मंडे और ट्यूसडे वी विल कनेक्ट वंस अगेन और ये एक दो दिन इस पूरा स्ट्रीमलाइन कर लेते हैं हायरार्की वगैरह सबको स्ट्रीमलाइन कर लेते हैं कर लेते हैं then we will again connect on Monday ngang khó thầm bì ấy thế rồi đi nó sẽ có chán chán ठीक है थैंक यू rồi dầm ai thử xem nó bận quên rồi bên ngoài rồi uli sẽ thùng gần là mắm nè không nè
ꯆꯞ ꯆꯥꯔꯝꯃꯦ ꯂꯣꯏꯔꯕꯅꯤ ꯁꯅꯥꯅꯤ ꯍꯥꯎꯕꯅ ꯁꯂꯥꯛꯁꯤꯁꯨ ꯅꯪꯅ ꯉꯥ ꯆꯥ ꯅꯨꯃꯤꯠꯇꯗꯤ ꯉꯥ ꯃꯊꯦꯜ 3 ꯇꯧꯗꯥꯏ ꯄꯥꯔꯇꯤ ꯇꯧꯊꯔ ꯂꯣꯏꯔꯦ ꯊꯥꯗꯥꯗꯨꯅ ꯄꯩꯁꯥ ꯃꯇꯝ ꯐꯪꯉꯤꯅꯤꯅ Kaya. ꯃꯌꯥꯝ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯅꯦꯕ ꯑꯁꯤꯁꯦ ꯍꯁꯕꯦꯟꯁꯨꯅꯦ ꯑꯩ ꯅꯨꯄꯥꯁꯨ ꯑꯩꯁꯨ ꯄꯥꯝꯃꯦ ꯌꯥꯝꯅ ꯍꯩꯁꯦ ꯃꯥꯁꯨ ꯃꯪꯒꯦꯁꯦ ꯆꯥꯅꯤꯡꯉꯦꯅ ꯌꯣꯟꯕ ꯎꯕꯗꯨꯗ ꯂꯩꯔꯛꯑꯦ ꯑꯗꯣ ꯃꯀꯨ ꯌꯥꯎꯕ ꯃꯅꯨꯡꯗꯗꯤ ꯃꯨꯜꯂꯦꯕ ꯐꯖꯅ ꯑꯗꯣ ꯌꯨꯝꯒꯤ ꯃꯤꯁꯤꯡꯗꯤ ꯑꯗꯨꯝ ꯏ ꯆꯥꯊꯠꯂꯦꯅ ꯑꯗꯨꯝ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯄꯥꯝꯃꯦꯅ ꯈꯤꯇꯪ ꯆꯥꯁꯦꯅ ꯂꯧꯔꯦ ꯈꯤꯇꯪꯁꯨ ꯂꯩꯕ ꯐꯪꯗꯦ ꯃꯌꯨꯝ ꯑꯣꯏꯅ ꯂꯩ ꯇꯥꯏꯌꯦꯅ 50ꯒꯤ ꯑꯗꯨꯝ ꯂꯧꯁꯤꯜꯂꯛꯑꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯆꯥꯒꯦ ꯇꯧꯔꯤ ꯃꯦꯠꯄꯒꯤ ꯃꯦꯠꯇꯤ ꯃꯦꯠꯇ꯭ꯔꯦ ꯑꯗꯨꯝ ꯊꯨꯝ ꯃꯣꯔꯣꯛꯀ ꯅꯝꯃꯒ ꯆꯥꯒꯦ ꯇꯧꯔꯤꯅꯦꯕ ꯑꯗꯣ ꯈꯣꯛꯈꯣꯛꯅ ꯇꯤꯟꯒ ꯇꯥꯕꯩ ꯋꯥꯅꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯃꯇꯝꯅꯤꯅ ꯄꯥꯝꯕꯤꯗ ꯃꯨꯟꯕꯅꯦꯅ ꯍꯥꯏꯌꯦꯕ ꯑꯗꯨꯗꯣ ꯌꯦꯡꯉꯁꯦ ꯃꯌꯥꯝ ꯑꯩꯅ ꯁꯤꯁꯦꯗꯣ ꯀꯩꯅꯣꯒꯤꯅꯦꯅ ꯁꯣꯔꯠꯀꯤꯅꯦꯅ ꯂꯧꯕꯅꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯦꯡꯒꯜꯗꯣ ꯆꯦꯟꯖ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯂꯣꯡ ꯚꯤꯗꯤꯑꯣꯗꯁꯨ ꯑꯗꯨꯝ ꯍꯥꯞꯄ ꯌꯥꯔꯝꯅꯦ ꯑꯗꯣ ꯁꯤꯅꯦ ꯊꯨꯝ ꯃꯣꯔꯣꯛ ꯑꯁꯨꯕꯒ ꯑꯗꯨꯝ ꯊꯨꯝꯒ ꯅꯝꯃꯒ ꯑꯗꯨꯝ ꯈꯔ ꯆꯥꯔꯒꯦꯅ ꯇꯧꯋꯤꯅꯦꯕ ꯑꯅꯤꯁꯤꯗ ꯉꯝꯃꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯃꯒ ꯑꯃꯨꯛ ꯊꯨꯒꯥꯏꯔꯦ ꯑꯍꯨꯝꯈꯛ ꯊꯨꯒꯥꯏꯔꯒ ꯍꯣꯔꯦꯟꯗꯤ ꯆꯥꯕ ꯃꯇꯝꯗ ꯇꯛꯑ ꯆꯥꯕꯅꯤꯅ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯗꯨꯒ ꯑꯍꯨꯝꯃꯛꯇꯤ ꯂꯣꯏꯁꯤꯟꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯊꯝꯈꯔꯦ ꯑꯅꯤꯈꯛꯂ ꯀꯩꯅꯣ ꯆꯥꯔꯒ ꯃꯁꯥꯡ ꯑꯃꯇꯪꯇꯔ ꯀꯩꯅꯣ ꯆꯥꯈꯤꯕꯅꯤꯅ ꯃꯁꯥꯡ ꯑꯃꯒ ꯇꯪꯈꯥꯏꯔ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒꯅꯦ ꯑꯗꯨꯝ ꯊꯝꯖꯤꯟꯈꯔꯦ ꯃꯔꯩꯁꯦ ꯑꯗꯨꯝ ꯇꯛꯆꯥ ꯅꯥꯈꯠꯂꯛꯇꯅ ꯕꯣꯔꯣꯏꯁꯨ ꯇꯧꯅ ꯆꯥꯔꯝꯃꯤꯅꯤ ꯏꯕꯥꯅꯤ ꯌꯦꯡꯉꯨꯁꯦ ꯐꯖꯔꯦ ꯐꯖꯅ ꯑꯗꯣ ꯃꯦꯠꯂ ꯆꯥꯔꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦꯕ ꯃꯪꯒꯦꯁꯦ ꯅꯣꯡꯃ ꯃꯦꯠꯂꯒ ꯆꯥꯔꯛꯀꯦ ꯃꯌꯥꯝ ꯀꯩꯁꯨꯇ ꯌꯥꯎꯗ꯭ꯔꯗꯤ ꯕꯣꯔꯣꯏꯁꯤꯁꯨꯅꯦ ꯑꯩꯈꯣꯏ ꯒꯪꯒꯥꯅꯒꯔꯒꯤ ꯌꯣꯜꯂꯝꯃꯦ ꯍꯥꯏꯅ ꯄꯨꯔꯛꯄꯗ ꯄꯥꯎꯅꯥ ꯇꯤꯜꯂꯥꯒꯤ ꯏꯆꯦ ꯑꯃꯅ ꯌꯣꯜꯂꯝꯃꯦꯅ ꯄꯄꯥꯟ ꯂꯩꯔꯛꯄꯗꯨꯅꯦꯕ ꯑꯗꯣ ꯐꯧꯗꯣꯛꯑꯒ ꯈꯔ ꯐꯧꯔꯒ ꯆꯥꯝꯗꯣꯛꯑ ꯈꯔ ꯐꯧꯔꯦꯕ ꯑꯗꯨꯝ ꯑꯆꯥꯔ ꯈꯛꯇꯪ ꯑꯗꯨꯝ ꯃꯑꯣꯡ ꯑꯃꯗ ꯁꯦꯝꯒꯦꯅ ꯇꯧꯔꯤꯅꯤ ꯁꯤꯁꯨ ꯑꯩ ꯅꯨꯄꯥꯅ ꯇꯧꯔꯤꯅꯤ ꯃꯥ ꯌꯥꯝ ꯍꯩ ꯑꯩꯁꯨ ꯁꯣꯝ ꯅꯥꯀꯥꯟꯗ ꯕꯣꯔꯣꯏ ꯃꯌꯥꯝ ꯂꯩꯕꯗꯣ ꯑꯆꯥꯔ ꯁꯦꯝꯕꯒꯤꯗꯣ ꯁꯦꯝꯒꯦ ꯇꯧꯕ ꯃꯆꯜꯁꯤꯡꯁꯤꯁꯨ ꯂꯧꯗ꯭ꯔꯤ ꯃꯆꯜ ꯑꯃ ꯂꯧꯅ ꯑꯆꯥꯔ ꯁꯦꯝꯗꯣꯏꯗꯣ ꯑꯗꯣ ꯁꯤꯅꯦ ꯁꯤꯁꯤꯅ ꯑꯗꯨꯝ ꯅꯝꯃꯒ ꯆꯥꯕꯒꯤꯅꯦꯗ ꯈꯇꯪꯇ ꯇꯧꯔꯤꯅꯤ ꯏꯕꯥꯅꯤꯇꯪ ꯆꯥꯕꯒꯤꯅꯦꯅ ꯄ꯭ꯂꯦꯠꯀ ꯇꯧꯗ꯭ꯔꯕꯅꯦ ꯁꯦ ꯑꯩꯈꯣꯏ ꯏꯆꯟꯃꯛꯀꯤ ꯃꯄꯥꯟꯗ ꯆꯥꯕꯗꯧꯅ ꯄꯦꯄꯔꯗ ꯑꯐꯪꯕꯗ ꯑꯗꯨꯝ ꯆꯥꯒꯦꯅ ꯇꯧꯋꯤꯅꯦ ꯁꯤꯅꯤ ꯍꯥꯎꯔꯦ ꯃꯪꯒꯦꯁꯦ ꯑꯃꯨꯛꯀ ꯎꯔ ꯆꯥꯅꯤꯡꯉꯦ ꯑꯩꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯉꯁꯤꯒꯤꯁꯤꯗꯤ ꯏꯔꯣꯝꯕꯤꯅꯤ ꯇꯧꯗꯣꯏꯁꯦ ꯏꯔꯣꯝꯕꯁꯦ ꯄꯨꯂꯩꯗ ꯇꯥꯔꯦ ꯗꯦꯁꯤ ꯑꯂꯨꯒ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯗꯣꯔꯤ ꯔꯨꯝ ꯇꯥꯏꯅꯤ ꯁꯦ ꯃꯥꯟꯙꯧꯅ ꯁꯦꯝꯃꯝꯃꯤꯅꯤ ꯁꯤꯗ ꯂꯩꯔꯦ ꯄꯨꯂꯩ ꯏꯔꯣꯟꯗꯣꯏꯅꯤ ꯉꯁꯤꯗꯤ ꯗꯦꯁꯤ ꯑꯂꯨꯁꯤꯗ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯍꯥꯞꯇꯣꯔꯤ ꯁꯦ ꯏꯔꯣꯟꯅꯕꯩ ꯇꯧꯔꯅꯤ ꯃꯊꯛꯇꯅ ꯆꯤꯀꯟ ꯇꯧꯅꯦꯅꯁꯨ ꯇꯧꯅꯔꯤ ꯑꯗꯨꯒ ꯁꯤꯅ ꯀꯦꯞꯁꯤꯀꯝꯅꯤ ꯕꯣꯔꯥꯁꯦ ꯍꯧꯔꯒꯦꯅ ꯇꯧꯔꯤ ꯕꯣꯔꯥ ꯍꯧꯒꯠꯂꯒꯦ ꯌꯦꯡꯉꯨꯗꯣ ꯑꯩꯅ ꯍꯛꯏꯅꯤ ꯁꯨꯃꯥꯏꯅ ꯍꯛꯏꯅꯤ ꯃꯁꯂꯥꯗꯣ ꯐꯖꯅ ꯆꯪꯅꯕꯒꯦꯅꯅꯦ ꯁꯤꯁꯦ ꯂꯣꯏꯅ ꯍꯛꯑꯒ ꯇꯧꯔꯤꯕꯁꯦ ꯕꯦꯁꯣꯟꯁꯨ ꯊꯤꯠꯅ ꯂꯩꯔꯦ ꯅꯨꯃꯤꯗꯥꯡꯒꯤꯁꯦ ꯕꯣꯔꯥ ꯑꯃ ꯁꯣꯌꯥꯕꯤꯟꯁꯨ ꯉꯧꯒꯅꯤ ꯁꯣꯌꯥꯕꯤꯟꯁꯤꯁꯨꯅꯦ ꯐꯖꯅ ꯇꯪꯈꯥꯏ ꯇꯥꯔꯒ ꯉꯧꯒꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯤꯔꯥꯃꯤꯁ ꯆꯥꯅꯕ ꯀꯥꯡꯕꯨꯒꯤ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯀꯦꯞꯁꯤꯀꯝꯁꯦ ꯍꯧꯕꯒꯤꯁꯦ ꯕꯦꯁꯣꯟꯁꯦ ꯐꯖꯅ ꯅꯞꯄꯤꯅꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯗꯨ ꯃꯁꯂꯥ ꯐꯖꯅ ꯆꯪꯉꯦ ꯆꯥꯛꯈꯨꯝꯒꯤ ꯀꯥꯔꯦꯟꯁꯦ ꯅꯍꯥꯟ ꯏꯉꯥꯟ ꯉꯥꯟꯕ ꯊꯥꯟꯕꯗꯨꯒꯅꯦ ꯉꯥꯟꯇ꯭ꯔꯤꯛ ꯉꯥꯜꯂꯝꯃꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯈꯔ ꯃꯝꯒꯔꯦ ꯆꯥꯃꯁꯁꯦ ꯂꯧꯊꯣꯛꯈꯤꯗ꯭ꯔꯣꯕꯅꯤ ꯁꯤ ꯕꯣꯔꯥꯁꯤꯒ ꯇꯧꯗ꯭ꯔꯣꯕꯅꯤ
ꯑꯩꯁꯨ ꯉꯁꯤꯁꯦ ꯄꯨꯂꯩ ꯏꯔꯣꯟ ꯆꯥꯔꯅꯤ ꯄꯨꯂꯩ ꯏꯔꯣꯟꯕꯅꯕꯨ ꯍꯥꯎꯒꯗꯧ ꯃꯥꯜꯂꯤꯗ ꯄꯨꯂꯩ ꯏꯔꯣꯟꯕꯅꯦ ꯀꯦꯞꯁꯤꯀꯝ ꯕꯣꯔꯥꯅꯦ ꯁꯣꯌꯥꯕꯤꯟ ꯕꯖꯥꯔꯅꯦ ꯍꯥꯎꯕꯅ ꯂꯣꯏꯔꯅꯤ ꯁꯤꯅ ꯍꯦꯟꯅ ꯌꯣꯡꯆꯥꯛꯁꯨ ꯌꯥꯎꯗꯧꯔꯤ ꯎꯇꯣꯡꯉꯥꯗꯤ ꯉꯥꯔꯤꯗꯤ ꯉꯥꯟꯁꯤꯟꯈ꯭ꯔꯅꯤ ꯕꯣꯔꯥꯁꯦ ꯀꯨꯏꯁꯨ ꯀꯨꯏꯔꯦ ꯅꯠꯇ꯭ꯔꯥ ꯁꯤ ꯕꯣꯔꯥ ꯆꯥꯗꯕ ꯆꯍꯤ ꯃꯥꯟꯗꯧ ꯆꯍꯤ ꯐꯥꯔꯕ ꯀꯩꯅꯣ ꯁꯤ ꯕꯣꯔꯥꯁꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦꯗ ꯁꯦ ꯐ꯭ꯂꯦꯁ ꯊꯥꯡꯗꯑꯒꯦ ꯏꯃꯥ ꯏꯄꯦꯝ ꯑꯗꯨ ꯐꯖꯔꯦ ꯁꯤ ꯂꯧꯊꯔꯒꯦ ꯐꯖ ꯊꯣꯛꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯀꯦꯝꯁꯨ ꯐꯖꯅ ꯀꯦꯝꯃꯅꯤ ꯍꯥꯎꯔꯗꯧ ꯃꯥꯜꯂꯦꯕ ꯌꯦꯡꯕꯗ ꯃꯟꯙꯧꯒ ꯅꯦꯅꯦꯅꯦ ꯀꯩꯅꯦ ꯇꯦꯁ ꯇꯧꯍꯟꯒꯦ ꯑꯗꯨꯒ ꯖꯥꯔ ꯃꯟꯙꯧ ꯁꯤꯒꯩ ꯁꯖꯦꯡꯁꯤ ꯁꯤꯁꯦ ꯑꯋꯥꯠꯄ ꯍꯥꯞꯇꯣꯏꯅꯤ ꯅꯦꯅꯦꯁꯨ ꯌꯦꯡꯍꯟꯒꯦ ꯁꯥꯔꯝꯒꯅꯤ ꯍꯧꯖꯤꯛꯇ ꯊꯥꯡꯗꯔꯛꯏꯗꯣ ꯃꯥꯁꯤ ꯌꯥꯝꯅ ꯁꯥꯍꯟꯗꯕꯤꯗ ꯈꯤꯇꯪ ꯏꯪꯕꯒ ꯆꯥꯕ ꯁꯦ ꯇꯦꯁ ꯑꯍꯥꯟꯕꯩꯅꯤ ꯊꯨꯝ ꯀꯔꯤ ꯀꯔꯤ ꯋꯥꯠꯄꯗꯣ ꯃꯥꯟꯙꯧꯒ ꯀꯩꯅꯣꯒ ꯌꯦꯡꯉꯣ ꯑꯗꯣ ꯑꯋꯥꯠꯄꯗꯣ ꯑꯩ ꯍꯧꯖꯤꯛ ꯍꯥꯞꯆꯤꯜꯂꯒ ꯍꯧꯒꯦ ꯕꯣꯔꯥꯅꯤ ꯇꯦꯁ ꯇꯧꯔꯣ ꯀꯝꯗꯧꯔꯤ ꯍꯥꯏꯔꯣ ꯆꯦ ꯑꯩꯗ ꯍꯥꯎꯔꯕꯣ ꯃꯥꯟꯙꯧ ꯅꯪꯁꯨ ꯏꯪꯉꯒꯅ ꯍꯥꯎꯔꯦ ꯍꯥꯏꯔꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯗꯣꯛꯑꯅꯤ ꯍꯧꯗꯣꯛꯑꯅꯤ ꯃꯥꯟꯙꯧꯗꯣ ꯑꯝꯇ ꯌꯦꯡꯍꯟꯒꯦ ꯇꯧꯕ ꯃꯥꯟꯙꯧ ꯑꯥꯗ ꯂꯩꯈ꯭ꯔꯦ ꯃꯥ ꯁꯤꯒ ꯂꯥꯛꯑꯗꯤ ꯐꯕ ꯑꯥꯗ ꯂꯩꯗꯣꯏꯔꯅꯦ ꯏꯁꯤꯡ ꯁꯪꯕꯩ ꯏꯁꯤꯡ ꯆꯥꯝꯕ ꯂꯩꯔꯤꯗ ꯄꯨꯕꯤꯔ ꯄꯨꯕꯤꯈ꯭ꯔꯒꯦ ꯁꯅꯥꯅꯕꯅꯤ ꯀꯣꯟꯅ ꯆꯥꯒꯦ ꯑꯩꯗꯣ ꯆꯥꯅꯤ ꯍꯧꯔ ꯆꯥꯗꯣꯏ ꯃꯌꯥꯝ ꯆꯥꯖꯥꯏꯁꯦ ꯃꯥꯁꯇꯔ ꯆꯦꯐꯀꯤ ꯀꯝꯄꯤꯇꯤꯁꯟꯗꯒ ꯇꯦꯁꯀ ꯇꯧꯍꯟꯕꯗꯨꯒꯤ ꯃꯥꯟꯗ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯟꯙꯧꯒꯤ ꯈꯨꯇꯧꯁꯤ ꯌꯦꯡꯉꯨꯅꯦ ꯃꯣꯔꯣꯛ ꯍꯥꯞꯄ꯭ꯔꯣ ꯃꯥꯟꯙꯧꯅ ꯃꯦꯟ ꯈꯤꯇꯪ ꯍꯥꯞꯄꯤ ꯈꯤꯇꯪ ꯍꯥꯞꯄꯣ ꯈꯤꯇꯪ ꯍꯥꯞꯄꯨ ꯀꯩ ꯋꯥꯠꯂꯤ ꯊꯨꯝ ꯆꯞ ꯆꯥꯔꯦ ꯆꯥꯔꯦ ꯑꯗꯨꯗꯤ ꯃꯥꯟꯙꯧꯅ ꯌꯥꯔꯤ ꯍꯥꯎꯔꯅꯤ ꯊꯨꯝꯖꯥꯗꯤ ꯍꯥꯎꯔꯣ ꯌꯥꯔꯦꯅ ꯑꯗꯩꯗꯤ ꯀꯔꯤꯝ ꯍꯥꯞꯄꯔꯣꯏ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪꯅꯤꯀꯣ ꯍꯥꯞꯇꯣꯏꯁꯦ ꯍꯣꯏ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯒ ꯌꯥꯔꯅꯤ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯆꯜꯂꯦꯁꯦ ꯃꯣꯔꯣꯛ ꯋꯥꯠꯂꯦ ꯑꯗꯨ ꯈꯤꯇꯪ ꯅꯠꯇꯦ ꯃꯣꯔꯣꯛ ꯕꯣꯔꯥꯅꯤꯅ ꯃꯣꯔꯣꯛ ꯌꯥꯝ ꯍꯥꯞꯇꯦꯕ ꯑꯣꯈꯥꯏ ꯑꯗꯨꯗꯤ ꯀꯔꯤꯗꯤ ꯆꯥꯔꯛꯀꯦ ꯁꯤꯃ ꯆꯥꯅꯤꯡꯉꯦ ꯍꯩꯇ ꯍꯥꯏꯔꯝꯃꯤ ꯀꯦꯞꯁꯤꯀꯝꯁꯦ ꯆꯥꯅꯤꯡꯗꯦ ꯌꯨꯝꯂꯣ ꯅꯦꯅꯦꯗꯤ ꯆꯥꯔꯔꯣꯏ ꯃꯥ ꯀꯩꯅꯣꯅꯤꯅ ꯅꯦꯅꯦꯔꯣ ꯀꯩꯒꯤꯅꯣꯅꯦ ꯀꯔꯤ ꯑꯁꯥꯕ ꯆꯥꯔꯨꯔꯒꯦ ꯑꯣꯍꯣ ꯃꯣꯔꯣꯛ ꯆꯥꯁꯤꯜꯂꯨꯕ꯭ꯔꯣ ꯑꯗꯨꯒꯤ ꯁꯂꯥꯠꯇꯣ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯣ? ꯁꯥꯗꯦꯗ ꯁꯥꯏꯔꯗꯤ ꯁꯥꯏꯅ ꯅꯨꯄꯥ ꯆꯥꯅꯤꯡꯉꯦ ꯃꯣꯏ ꯈꯔ ꯑꯅꯤ ꯑꯍꯨꯝꯈꯛ ꯍꯣꯔꯦꯟ ꯆꯥꯛꯀꯁꯨ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯌꯥꯏꯅ ꯈꯔ ꯀꯩꯅꯣ ꯇꯧꯍꯜꯂꯦ ꯃꯣꯔꯣꯛꯇꯤ चानेंगे सोयाबीन की बोरा नुसले दी तुम सोयाबीन बोरा वाले नंग खलगा पोगरो क्या पुदो असंग मसानिंग देना तीन बाहुरी मा अते मा याद साजवरन पुखलो बाजारे हजारे दु हजारे खोगी खोइसु मथकता हावनारे खोइसु मखादा हावनादोरे सिसे लैरे साबिनसु कक्पन लोयरे सिदा लैरे लोयदोरे हंदकꯤꯗꯤ हंदकना लोयराने से केप्सिकम मनी गसी मोरो असाबी सिसुने होरेन इरोंबनीना चिकनाबे माना हावे हैरमेबा
ꯑꯗꯨꯅꯅꯦ ꯈꯤꯇꯪꯇ ꯃꯔꯤ ꯃꯉꯥ ꯈꯛ ꯇꯧꯔꯤꯕ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦꯁꯦ ꯐꯖꯕꯅ ꯂꯣꯏꯈꯔꯦ ꯐꯣꯇꯣꯕꯨ ꯑꯝꯇ ꯀꯥꯞꯈꯤꯒꯦ ꯐꯖꯕꯅ ꯂꯣꯏꯔꯦꯁꯦ ꯇꯦꯕꯜꯗ ꯀꯨꯞꯁꯟ ꯊꯝꯈ꯭ꯔꯒꯦ ꯁꯤ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯆꯥꯛ ꯈꯥꯏꯗꯣꯛꯄ ꯌꯥꯔꯦ ꯁꯨꯝ ꯄꯨꯈ꯭ꯔꯒꯦ ꯄꯨꯟꯅ ꯄꯟꯒꯤ ꯏꯟꯖꯥꯡ ꯁꯧꯍꯜꯂꯤꯕ ꯄꯨꯡ ꯕꯣꯡ ꯁꯧꯍꯜꯂꯤꯕ ꯍꯧꯖꯤꯛ ꯆꯥꯕ ꯅꯨꯡꯉꯥꯏꯅꯕ ꯄꯨꯔꯤ ꯊꯣꯡꯕ ꯄꯥꯝꯖꯕꯗ ꯄꯄꯟ ꯆꯥꯗꯣꯏꯃꯤ ꯑꯥꯗ ꯑꯍꯦꯟꯕꯅꯤ ꯍꯥꯏꯅ ꯁꯅꯥꯒꯤ ꯌꯥꯎꯏ ꯁꯅꯥꯒꯤꯗꯣ ꯌꯥꯎꯔꯣꯏ ꯑꯇꯦꯟꯕꯒꯤꯅꯦ ꯑꯁꯥꯕꯁꯤꯁꯨ ꯑꯃ ꯍꯧꯕ ꯁꯣꯌꯥꯕꯤꯟꯅꯤ ꯁꯥꯏ ꯉꯝꯒꯗ꯭ꯔꯣ ꯁꯤꯒꯨꯝꯕ ꯄꯄꯟ ꯆꯥꯅꯤꯡꯗ꯭ꯔꯣ ꯁꯤꯁꯦ ꯑꯁꯥꯕꯅꯤ ꯁꯤꯁꯦ ꯁꯥꯕꯗꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯣ ꯂꯧꯁꯟꯈ꯭ꯔꯣꯔꯣ ꯁꯣꯌꯥꯕꯤꯟꯁꯦ ꯕꯣꯇꯣꯏꯗ ꯑꯩꯈꯣꯏ ꯍꯥꯞꯄꯒꯦ ꯑꯗꯨꯗꯤ ꯌꯦꯁ ꯍꯥꯎꯗꯣꯏꯅꯤ ꯄꯄꯟ ꯎꯔꯤꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯥꯎ ꯈꯤꯇꯪꯗ ꯑꯃꯨꯛ ꯁꯧꯍꯟꯕꯅꯤꯅꯅꯦ ꯀꯔꯤ ꯑꯣꯏꯒꯦ ꯑꯝꯇ ꯌꯦꯡꯉꯨ ꯎꯔꯤꯗꯣ ꯊꯨꯝ ꯌꯥꯎꯈ꯭ꯔꯦꯀꯣ ꯄꯄꯟ ꯊꯨꯝ ꯌꯥꯎꯔꯦꯀꯣ ꯃꯣꯔꯣꯛ ꯑꯇꯦꯟꯕ ꯕꯣꯔꯥꯗꯣ ꯂꯩꯔꯤ ꯄꯄꯟ ꯄꯄꯟ ꯀꯩꯅꯣ ꯇꯧꯔꯒ ꯍꯥꯄꯝꯒꯦ ꯁꯦꯡꯅ ꯏꯔꯣꯝꯕꯒꯤ ꯑꯩꯒꯤ ꯂꯧꯊꯣꯛꯑꯦ ꯂꯧꯊꯣꯛꯑꯦ ꯀꯩ ꯃꯤꯅꯣ ꯁꯤ ꯄꯄꯟ ꯍꯥꯎꯔꯝꯕ꯭ꯔꯣ